किसान सम्मान निधि योजना की कुनलक सुबह इंस्टॉलमेंट ओइना स्टेट असिगे लौमी लिसिंग हुंफुतरा मंगा रोमदा अपुनब सेनफम लुपा क्रोर तरा निपान लोम काइथरगनी हाइना एग्रीकल्चरल डिपार्टमेंट के डायरेक्टर पीटर सलाम न फोंदोरकले इंडियन काउंसिल ऑफ एग्रीकल्चर रिसर्च ICAR नॉर्थ ईस्टर्न हिल NEH रीजन अमसुंग केवीगे सिंगा पुन्ना सिंदुना PM किसान दिवस ngasi ICAR रिसर्च कॉम्प्लेक्स ता Manipur Center Lamphel Pat ke Loktak Farmers Training Hostel da pangthokre lamda masigi mafam kayadagi lakpa Loumee kayada maru marang yauna sprayer amadi agricultural kits sing Loumee sing da yenthokhe Thoramaduda Director Peter Salam na phongdokhibada kumja English sing aniga taramapan ge February thada Central Sector Scheme oina howdokhiba PM Kisan Samman Nidhi Yojana sina ngasi fawbada state asigi Loumee sing da Lupa Crore chamapan marfu taret yauna chahi khudingi installment ahum lakthokna Lupa lising ani gi senthang pithaduna lakli haike scheme asigi kunlak suba installment oina leibag asigi apunba Crore Loumee Crore mapan ga lakh tareta Lupa Crore lising kunga chamnga Prime Minister Narendra Modi na direct benefit transfer DBT gi khuthangda pithabagi manungda state asigi oina Loumee lising humfutara mangarom na apunba senfam Lupa Crore tara nipan rom yauri haike leibagasida leiriba Loumee singna thingnariba awaba khudong chadaba sing kharada oirabasu kokhanbada mateng oinanaba paikhalakliba khongthang amani haina mahakna makha takhe Amaromda ICAR Research Complex for NEH Region Manipur Center Lamphel Partner Sinduna Transforming Food, Land and Water FLW system to combat the current climate crisis in Manipur gi matangda ngarang nongmagi oiba workshop ama center asigi conference hall da pangthokre workshop adu National Innovation in Climate Resilient Agriculture and CRA project ki makhada pangthokibani climate resilient agriculture gi matangda expert amasung stakeholders singna punna khanani nakhi किसान सम्मान निधि है ना सेंट्रल सेक्टर स्कीम नि हाबदी सेंट्रल गवर्नमेंट डायरेक्टली इंप्लीमेंट तवे स्कीम नि मसीदा फार्मर अमदा चही अमदा इंस्टॉलमेंट अहुमरक हाइतारे लुपा लिसिंग अनि अनि गी इंस्टॉलमेंट अहुमरक चही अमगी लुपा लिसिंग तरुक से मागी डायरेक्ट अकाउंट दा DBT थ्रू दा गवर्नमेंट ऑफ इंडिया ना कापनी हाइरिबा सेंफम असी होइना फार्मर मयामगी मागी दरकार लेबा मागी नोमगी चंगदब यादब सिंगसे होइना स्कीम अदगी इनपुट पोचै पीबा सिना लोइनमक कवर तोबा ngamdaba aduna magi loinamak se khoina kari changani se khangba ngamdabani senpham oina piraga magi nongmagi changdaba yadaba pot khara du tang mangonda khara awaba khara lai thingnai bising do kok san oina India government advain tawga hongdokhiba scheme ni